Tongan ba social media gi platform dagi fangjaba post khara khongpacharaga mayamda lanthok sari ahanbada Mizoram da Kuki lalholup chin resistant force CDF cadre ama Assam rifle na fare kenbo motorcycle thoduna lakpa Kuki lalholup chin resistant force CDF cadre ama Assam rifle na Mizoram gi Tuipang road sanction dagi fare hairi Assam rifle na faraba mioi adudagi 12 ghost shotgun cartridge maru samag humudra Vaufeng radio set taramari tactical gear radio set charger taramari amadi kenbo motorcycle ama fagat pangamle faraba keder adu wahang pahang sathabada kulai sing asi Indo Myanmar border lanthok laga supply taunaba purakpani haiba khangba ngamki hairi mathangda yum ama ukrul da maisa kre urkrul gi Greenland town da leiva yum ama maina sakre hairi mai asi electric short circuit tegi oiramba yai haina thajanari saurakna lupa la kuntraga mathoi romgi oigadaba malsang maina sakre hairi yum mai sakma matamda yum aduda anga ngakta leiba maramna mai sakpagi pau adu angang singna makhurada pau pirakhibani hairi mai sakraba yum adu ningrai sang allies aboi pa kaping sahi nifuga humdoi koba mioi amagini hairi mathangda Bangladesh se bomb tribe homfuga manga Mizoram da sangjafam loduna leire hairi hojik thokliba Bangladesh army amadi Kuki Sin National Army ga soknariba lan asina maram oiraga Bangladesh si Kuki tribal homfuga manga Mizoram da lanjelaktuna sangjafam loduna leire hairi makhoi sing asi sanglaba umang wamang kaya lanthoklaga Mizoram tamna lakhibani hairi source amagi matung innadi nupa masing kungamari nupi masing taragatret angang nupa masa taramari amadi angang nupi masa tarani hairi ningsingba yabadi hanadagi hauna masing yamlaba Myanmaris refugee kaya amasu saidangduna leiribani mathangda Kumarjit Laisram transgender natte nupi lalolambagi damakta aina thingkraba lalhulup UNLF ke na warakraba Kumarjit Laisram trans natte haina All Manipur nupi manbi association amanagi thau puriba singna phongdorakre paumi singa unabada phongdorakpigi matung inna transgender ama oirabadi Government of India na piba card sing paigadabani card supai daba Kumarjit pu transgender ni haina media da phongdorakpa asi transgender kanglupu mingsa thiali haina pawasina palakli pawasima kha tarakpo oina mahak masa transgender amani haibagi karigumba makhal amatagi document apply tawba laikide haina association gi maikaidagi phongdorakli mathangda pisum thong mayada ngasi masing yamlaba satra satri kaya tholaktuna Manipur College ki hangduna leiriba ozagi awatpa mention biu amadi exam thafam pibiu haina protest tawkre